ꯊꯝꯖꯔꯦ ISTV की मणिपुरी पाव मियंग ताबिरी पुपनमकपु तराम नोक्सरी हौजिक अहानबदा मरुइबा पावसिंग माधवपुरदा मणिपुर की चीफ मिनिस्टर ना ngang वांगांग मसागी फम तादना बालमदम असिगी पुवारी लाना पुनबा होनबनी हाइना हानगी डेप्यूटी चीफ मिनिस्टर गायखांगमना फोंदोखरे नुमित हमनि चथागदबा इंडो बांग्ला मणिपुरी कल्चरल फेस्टिवल बांग्लादेश ता होख्रे मणिपुर दा येलौमी कन्नबा मियामना अकन मखोंग जंगसिलिंगे चैरकता मियान चामापन की खुदपु अमना इम्फाल मयोलदा दुकान फक्तुना लुपा लाख मंगा लुटौख्रे अमदि कुंत्रा तरे सुबा नेशनल जूनियर खो खो चैंपियनशिप की विनर महाराष्ट्र न ओइख्रे हौजिक मपुंग पाव पिजरी गुजरात की माधवपुर पांथोकपा थौरम अमदा मणिपुर की चीफ मिनिस्टर एन बीरेन नांगांग खिबा वांगांग मसागी फम तादनबा लमदम असिगी पुवारी लाना पुनबा होनबनी हाइना हानगी डेप्यूटी चीफ मिनिस्टर गायखांगमना फोंदोखरे कांग्रेस भवन दा पांथोकिबा पावगी मिफम अमदा वाफम असि महाकना फोंदोखिबनी पावगी मिफम अदुदा हानगी चीफ मिनिस्टर ओक्रम इबोबी एमपीसीसी की प्रेसिडेंट टीएन हाउकिफ कांग्रेस एमएलए सिंह सरुक याखी गायखांगमना मखा तारादुना ngasi asi गुड फ्राइडे ओइबना मियामना थबक सिन्नरबसु इशू असिदा मियामना लाना उख्रबदी फजत्रे हाइदुना प्रेस मीट असि पांथोकपनी गुजरात ता चीफ मिनिस्टर ना ngang वाफम अदु इचम चंबा मियोय अमना nganglamba ओइरबदी करिसु खन्नरमलोय अदुबो लेबाकी मपी मपा अमदी चीफ मिनिस्टर ओइना ngang अखोगी पुवारी लाना चटखिबा याई मिपुम खुदिमक हिस्टोरियन मक नत्रबसु खंगबा याबा खरदी अदुमक लोइना खंगनरिबनी चीफ मिनिस्टर ना ngang वाफम अदुना लाना पुखिनबा मचाक अमा ओइगनी मियोय बाहायबसी सोइदबा ngamdaba नत्ते मरम अदुना वाफम अदुदा मसाना सोइरे खंजरबदी मसाना खंगफम थोई नत्रदुना मपुना यानबनी हाइदुना पंगांगदा ngangbagi हाइनबी थमदबा फै हाइखी अखोय पुनमक असि 1949 दगी दि अखोय भारत वर्षी ओइरे हबा याय हबा अदो अखोय इंडिया मेनलैंड अखोय पुन्ना लेमिनरी हाइबदो अखोय मदुदा पोंजबने हबा तवदब अखोय यानिंगदब पॉइंट दी अखोय इतिहास असे मै हौरोंदगी हाइजब तारे अखोय हाइरिबा कनसे हिंदू की माइथोलॉजी दा हाइरबदी अखोय मतम का कक्प ngamjadeba करम चही दिगी हौखिबनो लॉर्ड कृष्ण की वारी असे अखोयना चही एग्जैक्ट हाइब ngamde लिसिंग कयानो लिसिंग तारा कुल्ला नि फुर अखोय खंगदे हबो अदो अखोयना निंगसिंग खंगदब मखैगी ममांगदा थोकिबा माइथोलॉजी अमने हब मदुदा सिंगसिलकांदा अखोय मणिपुर से यावरमी हाइबा हिस्टोरी से डिस्टॉर्ट तोखिबसे मसिमदी लाइबक साथी न थीबनी हाय आमना अखोय गिदमक्ता यामना लाइबक थीबनी हाइजबताई एमपीसीसी की प्रेसिडेंट टीएन हाउकिफना हिंदू ता योखनबा होनबदा ओवरनाइट ता हिस्टोरियन ओलगा कृष्णना रुकमनी लुहोंगलगा लवी हाइबदुगी मतंगदो सेमदोक सादोकपनी हाइखी हानगी चीफ मिनिस्टर ओक्रम इबोबिना ngaihaki miyam gi khubak phangnaba hotnabada pangangang ba afabo oiroi leibaki luchingba ama oirabanina wa amangang dringaida munna khantharaga ngangadabani haiki even Nagaland sibhauba Assam gi district amagumba haigadra block amagumba oiramani Pandit Nehru gi matamda mayam ne khangbire khare hana sothaba haisira स्टेट क्रिएट तौर स्टेटस पीरमीसे मथंग मणिपुर सिसु 1949 दा इंडिया दा मार्च तौर मतुंगदा अखोई एडमिनिस्ट्रेटिव कन्वीनियंस की त्रिपुरा मणिपुर मेघालय इंक्लूडिंग मिजोरम स्टेट की स्टेटस ता पीरकपनी अदुना मसिमना अखोई मणिपुर से स्वाई सिफाव हाइब तारे मणिपुर से कृष्ण लेने हतक्तगी इंडिया की अमा ओइरबनी हाइबसे मसिदी आइदी लानगनी न खल्ली अमरोमदा कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल नसु चीफ मिनिस्टर एन बीरेन ना फोंदोखिबा वाफमबो यामना कन्मा मवोंगदा यानिंगदबा फोंदोरकले चीफ मिनिस्टर ना हिंदू राष्ट्रीय की मंगलांदा पुनसिनबा होटनबा पुनमक काउंसिल असना कंडेम तवी महाके गॉडफादर ओइरिबा प्राइम मिनिस्टर नरेंद्र मोदी अमदी आरएसएस की मकोक मोहन भगवत की याथंगदा चथरकलिबा फत्रबा हिंदू फैसिज्म की थवोंग असि मणिपुर मियामगा पुन्ना खोंगफम सेट न थेंगनगनी
Manipuri nationalist ama oina furup asigi masagi powari saktam amadi natpu masak munna khangkiba biren nang asidi political power da laichu khibadagi achum aran khanglak taba politician ama oire maramda maraiba ki powari laining ama sung natpu mahanaba hanaribasi Manipuri amatana ngakbiroidaba mahaki khwaidagi chawba maral ni haina lawi tongan ba furup kaya marum gi lebak oiriba India da Manipuri singi aseng ba saktam laining laison nat amadi punsirol ngakna yumling khuling na ba hingna na ba amasung malem gi chakhot lamjel da khumang yang sinna ba biren gi lengak na hona famthoi Raj Sakti da ngauduna BJP RSS na mangliba Hindu Rashtra amadi lebak kainingai oiraba Hindu ta politics ki victim di Manipur gi chief minister na oidana ba appeal su tawrakle Numit humni Sathagadaba Indo-Bangladesh Manipuri Cultural Festival ngarangdagi Manipuri Cultural Complex Tatai Gaon Adampur Bazar da hokre hokdopagi thoramda Bangladesh ke Finance Minister M.A. Manan Ministry of Railway ki Additional Secretary Sasi Kumar Manipuri Cultural Complex ke convener Langoljam Jayant Kumar Susar yakhi Patriotic Writers Forum Manipur gi makhada thangta folk dance classical folk song pung wari liba amasung nokfadi gi artist sing susar yari Forum ki petrol member Dr. Manaktona Festival asina India Bangladesh lebak ani ki marakta nungsina ba amadi apun bagi saktam sagat pada mateng oiragani India bu malem da saktak liba Manipuri culture amasung sports nani adubu Manipur ki cultural activists amadi sanaroi singi maraibak yamna thiri Bangladesh ta ahan bo ina pangthokpa cultural festival asida India ki mahut sinduna saruk yaba asi Bangladesh ki miyamda ikhoi ki culture bu masak tak libani haiki Additional Secretary Sasi Kumar na Bangladesh ta mitay singna masinglik na leijarabasu ipa ipu singi tungin na lakpa masamasu oibe na ngasi phawbada nonjana khak laktre ngasi dagi hawdokliba festival asina India Bangladesh ani ki marakta hena naksin naragani Festival asi Patriotic Writers Forum gi mating yarom drabadi mai paklam loi haki Chief guest Oikiba Bangladesh ki Finance Minister M.A. Manan na Manipuri Cultural Complex asi hena sakhot anabagi damag Bangladesh government ta puthok tuna hanaragani festival asi malem gi thakta pangthokpa haurabani na leptana pangthokpa ngamnana ba honabiu government ki maikai degi su pangbaya ba mateng panglagani haiki Manipur da yelongmi kannaba miyamna akan ba khongjang sangsilingai chairakta Manipur da non Manipuri singna chathaba tongan ba crime kaya miyamna thengna duna lakle Khwaidagi nauba thokdok amada ngasi non Manipuri mapangi khutpu amana Imphal saragi mayol dalaiba dukan ama faktuna lupa lak mangagi senpham huran khre Rims Road Nagamapal dalaiba Chief Minister gi Haksel gi tengbang scheme gi implementing agency ama oriba Salai Holdings Private Limited ki makha dalaiba Smart Medicos da thokdok asi thokhibani Medicos asigi CCTV footage ki matung inangasi nongalamdai pungmari khara helakpa duwaida non Manipuri miyoi mapan na dukan asigi mamangda phi khandana thamlaga dukan gi yot ki satar phakaiduna dukan manungda sangkhibagi saktam mayek sengna uba phangli dukan manungda miyoi amana Godrej so phakaiduna pot chai thibagi thawongsu mayek sengna uba phangi yamna ngagliba amadi pot huran ba lakliba non Manipuri sing adu ayuk pungmari makhai henba phawba dukan mamangda karisu tawdaba saduna laikhi Numit ki mangal mayak sengna thorak laba fawba akiba mata yaudana makhoi mapanna huran bagi thabak sathaki mioi singadu masagaloina ba bek kaya su purakpa ukhi makhoina pangthok ningba thabak pangthokpa loiraba matungda Rims Road ki mamang thangba nagamapa lambida makhongna satkhi thokdok asigi matangda Salai Holdings Private Limited ki Board of Director member ke Jonandana thokdok asiga mari leinana ayuk angan badagi mari leinaba police station da pau pibada police na nungthil pung ahum taramdaida laktuna yengsilakhi Thawong asi nungaitaba fawi matam chana police laklamlabadi non Manipuri sing adu phagatpada tuba matamda ngamlamba su yai non Manipuri sing aduna dukan manungdagi lupa lak mangagi senpham huran ki dukan gi atai polam amata soklam khide haiki
Nasi yam nungai tabu thodo amoina khugi Salai Holdings Private Limited ki unit amoina smart medical center rim srota leiba khugi dukan asidagi ngasi khugi ayuk khugi CCTV footage yengjaba matamda khoina nan Manipuri mapan na saba geng kupu mana khugi haiba dukan asidagi shutter se phaka ga khugi manung dagi lupa lang manga ki chempam mogidaba tongan ba district sing da khugi leiba khugi extension point sing dagi sell process on khongal lupa lang manga ki chempam asi ngasi uran gibani haiba geng kupu sine manung sanga kanda Amaramda JCILPS Students Wing Convener Manjit Sarang Themyauna Wing Asiki Thaupuba Singh Mafamaduda Laktona Yangsinki Mahakna Non Manipuri Singh na Mamangda Crime Kaya Chathabalai Kre Transporter Singh Nam Apalomdagi Non Manipuri Singh Imphal Tana Purakpada Makoy Makoygi Saktak Se Yaudrabadi Pusilakpata Roidabani Non Manipuri Kaya na Lerak Kulakta Sanglaktunam Akoy na Tauriba Tabak Tawong Singh Mateng Pangdana Bahona Biu Haiki Tongan ba transport association singna hui chop mian cha sing damdam si pusilak matam da hui saktak se ntina che chang yaw da bam to pusilak pigano loina na changak ko khuding mak nan Manipuri khuding mak masa masagi hui Aadhaar or voter ID proof amam xerox pai bi kanda record to bigo loina na tongan ba hui bara sing sandok piri bechil naw sing na hui mapulai tana bara sandok pigano de loina na makata na hui lere khulak ta changi ba nan Manipur sing jo mian cha sing se hui lamdam sigi yellow mi sing masi non cooperation movement cha cha mathau tare aduga hai ba nan Manipur sing si lamdam si tongan ba lalong ke am chatra kanda khui khuna gi miam da asung ba aki ba phungna afungna cha trak li ba lalong sing se khui miam na pun lemin rakanda in line permit system lamdam si chana na ba kan movement makatan saction mathau tare Manipur Chief Minister Oiramba RK Dorendrongasi Masagi anaba amadagi Jenims Hospital da laika naraba matung ngasi numidang pung taret laikhidre masagi sahi marfumari sukre laikhidraba Dorendro lising masama pan humbudra marigi December taruk tagi lising masama pan humbudra mangagi July kulhumdoi fawba Chief Minister oiki makhatana lising masama pan humbudra mangagi July kulhumdoi dege lising masama pan humbudra taret ki me tarahumdoi fawba anirak subo ina Chief Minister oiramki madugi tungda lising masama pan marfugi January taradagi Taramari November kuntaruk phawba ahumlak subo aina Chief Minister oiramlaba matungda lising masamapan marfudrani thoi gidagi April gi tang mapan dagi lising masamapan marfudra humdoi gi December kuntra phawba marirak subo aina Chief Minister oiki masida sunatana lising masamapan marfunipal dagi lising masamapan marfudra phawba su Congress party gi oina Rajya Sabha gi mihutsu oiki laikhidraba Dorendro gi loinabi machanupa ahum amadi machanupi ani lehori Consumer Affairs Food and Public Distribution ki makhada piba potlam sing langthabal kunjagi miyam da Consumer Affairs Minister Karam Shyamna yanthokre Moirang Subeda Community Hall da pangthok kiba tharamadu da club ki President M Rajen Mitai susaruk yaki Minister Karam Shyamna PDS ki potlam sing mapung fana pithakraga miyam da fanghandabagi ihau lakliba karigino miyam gi wakat taroi da ba khudong chaba khakta lawgadaba thawong chumthokani Masida matam sangba yai adubu chumthoktana khak tokloi miyamgi mihut oina thorak lebagi pandamdi khunai asida leramba hanagi amotpa sing hongdoktuna anauba political system ama semdoknaba thorak pani phongdokhi laiba paisa khuding yamna transparent oina adi uhanba aduna asai din harul singi confidence thazaba se koida sauna lage udiksu adi koi Manipur sarkar na 2 crore pi 2 crore ki pisa sing si hol lang dabak kendra si imung manungum khallaga adi akoi gi naharol singa pisa si sinaraga miyangi sakut thorak se karai phaw tawbang ngam ge do adi utpase asi aigi pandam ne Rashtriya Prasiksan Abhiyan ki makhada BJP ya school mandal na sinduna but level workers training program ama wangkhai kaithel asangbi lerak masa community hall da pangthokre tharamadu da BJP mahila ki national vice president sarda BJP ki media coordinator L Basanta Imphal Central Division ki president Umakanta ya school mandan ki president KS Biswamitra amasung hanagi president Santikumar Susaruk yaki KS Biswamitra na but level da leriba workers singbo hauzik paikhat liba thabak sing mapung fana khangana pa pandamda training asi pangthokpani haiki tha sigi kuntaruk tagi hauduna tha mapandagi na chahi taramanga phawbagi manungda laiba angang singda measles rubella vaccine kapthokpagi thabak numit marini asida 10 lakh ani ki mathakta kapthokpangam khre haina health ki director oiriba Dr. K Rajona ISTV news ka khanana unaba amada phongdokre
lamfelda laiba office ta unaba amada mahakna makhatara duna district khuding makta measles rubella kapa ki thabak mai pakna sathari measles kapa asina angang singdagi laikup thokpa masa sagatpa amadi lok thungbana singba si matam supagi oina kokhan mangam gadauri bani amaromda rubella vaccine kapa asina angang poklakpa matamda miman nadraba oiba heart ki anaba na pangba mid udaba amadi sinbal kaibana singbagi thawong sing asi kokhan mangam gadauri bani haiki Maramaduna Manipur Kundaminari Tongan ba Dharma Lining Satpa Kanglup Kuding Magna Sathariba measles rubella ge vaccination campaign asida mapung phana saruk yabiyu vaccination campaign asina hauzik fawagi oina karigumba makhal amatagi side effect na singba thokpagi thodok leitre sathariba vaccination campaign asigi matangda miyamna lanna pau sandok pigano phongdokki ꯑꯩꯈꯣꯏꯒꯤ ꯃꯤꯖꯜꯁ ꯔꯨꯕꯦꯂꯥ ꯚꯦꯛꯁꯤꯅꯦꯁꯟꯁꯦ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯅ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ISTBꯒꯤ ꯊꯣꯡꯗ ꯑꯩꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯔꯤ Manipurda khwaidagi sauba private company ama oiriba Salai Holdings Private Limited ki ahanbo oina public company hangnabagi Ministry of Corporate Affairs Government of India na ayaba certificate pirakle hairi hiram sigamari lenana paumisinga unaba amada company asigi tera lokrakpam lekai delai ba office ta pangthokiba paumisinga unabada vice chairman narengbam biswajitna nauna hangadoriba public limited asigi maming Salai Pan International Limited kaugani mahakna makataraduna Salai Holdings na Manipur khakta natana North East region ge sel tumgi phibam phagadaduna amato aiba wakal galoinana sangsilakiba khongthangi manung chana nauna hangliba public company asina chauba role ama laugani anoba khongthang asigi maroiba pandam sing paladuna biswajina makhataraduna company asi manglomda changsinbada public investors singdagi investment chauna mathau tai phongdokhi ngasi paumisinga unaba aduda company asigi board of directors ki members sing Ron Pakrasi Mainam Somorjit amadi vice chairman akoizam Dipanju saruk yaki khongjang asida aikoi international companies aso using siga khoiga khusam naraga packet pa yawa matam dugi makoi ga khoiga specific oina lep na objectives ki makha de koi junction de yawa adugumba aikoi ventures mayam so aikoi packet na bagi koi thorang leje Haukiba ahing da sitkiba nonglai nungsitna Manipur gi tampaki mafam kharada amang ata kaya thohan khre ICAR lamphel lagi phangba report ki matung ina ngarang ahing nongyai khara helakpada tampaki mafam singda nonglai nungsit phungda kilometer 8 lom yang na sitpagaloinana nong chukhi masina yung kai humdok pakhara yawki nilkuthida ngasi hawdoknaba sem sabaloraba National Halum Expo gi stall amasung thorom pangthokpham sanglen gi saruk ayamba humdokhi hairi Manipur asi India ke saruk ama oirakte khangna Manipur gi Chief Minister na Gujarat ke Madhapur da pangthokpa cultural thoram amada thamkiba wafamadu yamna laibak thibani haina herikona phongdorakle asigumba puwaribu lana ugadaba wafam ama Chief Minister na phongdokliba asi miyamda sengdokpham thoi state amagi CM gi wafam haibasi state adugi statement amani maduna wafam asi taraina lawba yaroi lengak loi singna lamdam asigi puwari nat chanabi amadi laining laisol gi maramda panghai hayaningde puwari gi maramda nainariba sing akhang ahi singna yanaba wafam amadi mayek sengna kudam changdam oiba wafam tamak phongdokpiyo haide Amaromda Manipur gi Chief Minister na phongdokkiba wafam adu lamdam asigi puwari khangdaba masagi phurupu yontokpa ngamba miyoini haina Bengal Students Organization Manipur na lawi wafam asigi matangda leibak miyamda sengdokadabani haide Sairak sida Chief Minister gi Media Advisor oiriba Irengbam Arunna Thadorakpa Sengdok Serol amada Chief Minister na Gujarat ki Madhapur Porbanda da haukiba Mars kontareta pangthokiba thoramda haikiba wafam adu laigi matamda haibadi Bhagwan Sri Krishna gi matam aduda awangnong poklamda masi China ga ngamkhai lonabada laiba ngasi Arunachal haina khangnariba langdam sidagi Rukameni Kaubi Leisabi ama lauduna matamdugi awangnong poki mafam sing haibadi Assam, Manipur, Nagaland na singba laigi matamda afaba mari lainarami nakal amaromda aikoi socially madi politically divided oibana puksel khoizal tinaba tanja phangkide adubo Gujarat lamdam asidagi Narendra Modi gumba laipok ama poktuna Prime Minister oiraklaba matungdagidi mahakna apunba Bharat ki saktam asi hena chesin hanbaga loinana awang nongpok lamdam asi Bharat ki tatna thana yadraba saruk amani haibatu malemgi mamangda utle loinana lamdam asibu fagatnaba kanba mityang changlakli haina phongdokhibani hairi hauzik marak thatna break amatang lawjari
Kaidurino. Kanano. Kaigino. Kaidubio. Masipumna. Noi lebede gari ahan maga tong ngam drone. Pura laga tongni khaliba namai doi kai dro. Senbun putoga lebedi ngam dra. Senbun putok na lebeng ngam drasu Imphal Finance ta salo. Ai jo ahan ba lengam tadna Imphal Finance tagi loan oine lori. Imphal Finance na longbu manung de gari loan lobu yabni tong chaba pizeri adom na pam makal gari kudingma lobu be yabni. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Imphal. Quick zone gidi Tatis College di. Mambal suma pang kuding jamane yo sumang roy pista sa lawanina. Ado suma tagta superlink footing gi offer me amon piri sidi. Tas electric drum no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Hakchangi labor solat padagi producing attaba. Hakchang choktarba tumba chaba yaraktaba khong hama nungayaktaba singidaba. Amatta nairba upaidi Jolip syrup amasu Jolip capsule would chang in a sinaview. Break itungda taramna oksari makhataba pauda. Good Friday thoram ngasi Manipur su pangthokre Church singda naining laisol pangthokpagaloina na Jesus Christ scheme atik mayai saithaba isai saknaki. MBC Santa Church ki Pastor L. Simon na nimit asina lakpada malemda leminari ba mipum khuding thawai panba jibeda makhal amatagi hingsa chathaba leptuna nungsi sanaba purakpa oirasanu Manipur leminari ba kanglo masel khenabagi wakalol thadoktuna chakhat lambida chatminarasi hairi. Good Friday gamari lena ngasi KBC Hockey Bank Imphal East na sinduna Jenimsta blood donation camp ma pangthokre camp adu da KBC Hockey Bank mioi kaya saruk yakhe KBC Hockey Bank Chairman Mangkhan Hockey Namiyobagi Punsida Khwaidagi Mamaleba Khudoldi Jiba Amagi Punsi Kanbani Punsi Kanba Haiba Asigi Nungi Oiba Wakalonda blood donation camp basi pangthokpani haiki. India ki education system fail oire staff selection commission SSC na pangthokpa examination sing CBI na tigat kadabini haina NSUI Manipur State Unit ki president na marilina singi pungning sing sinkre Congress baban na pangthokpa pawgi mifam amada President P Bankim Chandra Mitai na sahi khuding ki class 10 amasung 12 ki parikya da question leak oibagi thokdok thokpa sina education system fail oire takle hiramaski matangda SRD ministry na sengdokpham thoklabasung asi fawba sengdoktana leiri Handak tasu class 10 amasung 12 ki maru oiba parikya gi question leak oike staff selection commission na su thabak phangdaba naha sing thabak pinaba pangthokpa parikya sing parikya pangthok chingai gi mangoina na question leak oibagi thokdok kaya thokibe laikre Narendra Modi na mikhal mamangda chahi amada naha crore ani thabak pigane haikhiba wasak ngak pangamdre haiki. For all these leakages of question paper, asigumba scams mayam se akoi vyapam scam lairambadagi huzik SSC gi scam yam chawna thoe adui matak ta amok problem ji solve to jingai da 10 and 12 gi question leak question le asigumba se akoi yam it's a very alarming situation on the students community. Miyam na tabada nungai taba hangoina ba pau amada Kaksing district ki manung sana leba phawak saw awang lekai degi sahi kunipan suraba matu macha leraba nupa amana lekai adumakta degi sahi taruk khakta ngai ribi nupi macha amabu nupi oibigi kai khumna ba manghan bina bahana ramle hairi thokdok adugi matang danga si nupi macha adugi mabok na Manipur Press Club ta paumisinga unaba amada phongdoki beda thokdok ta senari ba irengbam taibangan ba hairi ba sina ngarang numidang phawak saw khele da club lampakta thaval songpham degi angang adu makhut samlaga puthokiba uhoba yawbadagi koiti thinaki
Mamaida laikai adudagi irap laptana leba lamboi khongi mongsong amada nupa duga punna ngang duga phangki hairi thokdok adugi matangda nupa adugi mioi singa nupi masagi mioi singa irang thokki tungda mayang Imphal Police Station da case ama file tawbaga loinana nupa adu police da sangjarakre loinana hairiba mioi adu laikai aduda leitana ba miyam amadi club na warep laure haiki makna makha taraduna thokdok suga mari leinana angang adugi medical examination rims da police ka loinana pangthokre January ba taibangan ba ain yu eba chapchaba chairak pibiu haiki माजे मतिक चाबा दंदी बिबियु आईदी अखोगी खुंदुजु माजे अमु हनजु हनजु वाइदना सिगुंबा आई एक्शन अकन बजे आई लौखतनिंगेबा Lamdam sigi handloom chawkhatlaba matamda senmitlonda su chawkhatpa ngamgani haina Manipur Handloom and Handicraft Development Cooperation Limited ki chairman S Rajana phongdokre wafam singa si Commissioner for Handloom Ministry of Textile na sponsorship makhada Directorate of Handloom and Textile Chimpana Sinduna Nimitara Mangani Supna Pangthokadaba National Handloom Expo Lisingani Taratare Taranipal Hokdokpagi Thoramda Phongdokibani Nilkuthida Leba Arvan Hatta Pangthokpa Thoramatuda Director of Handloom and Textile Ke Lamli Kamai Deputy Director E Ziten Amadi Imphal East ki Adaksa P Bimolana Maru Oiba Mithunglen Singh Oike Ngasigi Thoramtuda Handloom and Handicraft ki Lamda National Award Fanglaba Artisan Singh Fisabi Singh Amadi NGO Kayagi Representative Singh Disu Saruk Yaki Lamdam Sigi Fisabi Amadi Khudaiba Kaya na Puthokpa Polam Kaya Utpa Stall Kaya Su Expo Asida Hangli Expo si April 16 phawba chathagani Chairman S Rajena makha taraduna lamdam asida puthokpa tongan ba handloom amadi handicraft ki polam sing ekhoi isana leijaduna sizinarabadi mapalamda chakhigada ba sinpham kaya kanmangamgani lamdam sida lairiba khudaiba khulaibi kaya na yamna kanna honarabadi lamdam sigi senmitlonda su chauna kana ba fangani haiki Masiga iroinana quality laiba pothok puthokpaga loinana lamdam sigi handloom bu masak taktuna malem pumbada market lehenna ba ekhoi punna hotnaminaba matam oire haiki Hena pi saning na bagi wakhal mayam singa do pondana adagi isana puthoiba production mayam singa se melada putho kanda competition da ekhoi yaur kanda ai pose hena phajana hena quality laina puthopa ngamna bagi adu me pandam da changjan na bagi adu ba pandam ne ekhoi na si elum ge sports to jeriba mela to go mayam singa se Pasoi area da Pasoi part 1 dagi Pasoi part 4 phawda laiba miyam na ngasi self agriculture land self environment habe pandam da Pasoi awang lekai da wakat mifam pangthokre wakat mifam adu da tongan ba slogan iba placard kaya so siznaki placard sing adu da maru aina nung takpa koilas lon ba mafam sabada hongdokho Stop Capitalist Policy Pasoi Kendrige MLA kadai da laikre mikung na taba mafamda factory link khatpa ayaba piba yaroi Stop Air Pollution Noise Pollution Water Pollution and SAP Pasoi haiba slogan kaya iki Joint Action Committee Against Pollution around Pasoi na sindu na pangthokiba wakat mifam aduda saruk yakibi Women Development Association Pasoi Part 1 gi Assistant Secretary Mutum Ongbi Ibemsa Devina Matam kaya gi mamangdagi lamdam adomda chekon kaya lerakhi adubo handak matam kharadagi nung takpa koilas lon bana singba thawong kaya ahingda phawba chathaduna lakle masina lamdam adom gi miyamda chawna akaiba pire hiram sigi matangda Pollution Control Board ki Chairman Imphal West DC amade Chief Minister phawbada memorandum piduna khangan khrabani adumakpu ngasi phawba chapchaba thabak amata lokhat piraktre nimit 15 gi matam pi khrabasu thabak ta onthorak tabadagi khongjanga si changsilakpani JSN Taliba Dabi asi Pidaba Taragade National Highway Phawba Tingjinduna akan bakhongjang kaya jangsilagani haiki Rokta kola thana bage koila jisu aikhoi factory manung sida lon sala e sori ba mi gi budi paisa do lai ra ba ko bani na paisa do overtime pa la bani na paisa do ya me na budi harau jaba harau re dana ju laiba pollution ji da di fatri ji di mogi tungi kano da di khanja da ba adum tum dana hiptana lai thok phajang amak tare khoi khoi anaba masing hen gala e asugum pen da ba mayam ji da ge ai khoi ngasi ge dharana si sangsan ahum je pullaga tawjabani Department of Horticulture and Soil Conservation Government of Manipur na piba Best Farmer Award lisingani taramanga lakliba miyam gi nimita Manipur gi Chief Minister da handok lagani haina ngasi Best Farmer Award fangkraba si Guru Mayum ibohal sarmana phongdokre wafam singa si Manipur Press Club da pangthokiba pawmisinga unaba amada phongdokibani mahakna makha taraduna PMCP gi makha da piba loan ama DIC da apply tawraba matung sanction tawnabagi damak Central Bank Thangal Bazar da che thazan ki adubu bank adugi loan manager oiriba amadi manager oiribina thawa sadabadagi loan matam handoktuna Central Government na piriba scheme asigi kanaba khangandre
Maram asina mari lainabasing na hiramsida mityang sangbiyo haiki. Makata na handak pangthokadoriba Chief Minister gi miyam gi unaba nimita West Farmer Award panglakiba adu handok lagani haiki. Sida hajar muri akoi honorable CM na siguma central bank gi loan manager se la iwa tang try thoi phau gi man ma gi mathak ta atik cha action makhat pidu tardi miyam ga CM ga akoi unaba nimit miyam gi sida aina pangzari ba award amadi aina BJP gi huje membership oi member ojari ba amadi 9/24 thangai ban board committee gi ai president ojari ba ai masini sa ai resign tok jara ne ai masini ai thamjani Manipur Police ta SI oinam oirang police station da thabak tawramba Rolex sangna duty tawringaida manung matam sadana laikhidabada Bisnupur District Police nang arang numidang awaba phongdokpaga loinana ikai khumnaba utkhrei SP Jogesandra Hobizam nalusingduna Royal Sangi mafamda laisukatuna ikai khumnaba utkhi thoromaduda additional SP S David SDPO Moirang O Sukumar DSP Krishna Tombi OC Moirang RK Anil Kumar susaruk yakhi Catholic School gi Principal Oiriba Father Sony Thomas pu matam sadana school asidagi transfer tawkhiba thawongbu yaningda phongdoktuna ngasi Catholic School Local Guardian Association sinduna wakat mifama majathakre school asigi gate mamangda jathakiba wakat mifamaduda Bishop House na matam sadana transfer tawbagi order asi mahiroi singi yenglaga khudakta handokadabani Father Sony transfer tawba yaningde school asigi apaba thabak kaya paikhatliba Father Sony miyamna darkar oi haiba placard na singba sizinakhi Association gi member Naurem Jibikna wakat mifamaduga mari leinana school asida academic atmosphere amaga loinana ingna sikna mahiroi singna lairik tamba horaklaba amade first terminal examination naksilaklaba matamasida principal Father Sony bu transfer tawba haibasi yaningde Father Sony na school asibo higher secondary gi thak taw ankhanaba choba thawdang lauduna thabak kaya paikhal ingegi cherak asida mahakpu transfer tawba haibasi pende mahakna tawjaramba thabak sing apung fana loidringaida Bishop House na school asidagi transfer tawbigano haiki magi development si lodi phawbodi Father Sony se school asidagi transfer je akhina tawhan biganu tawbigiganu aduga magi development si lodi phawbodi school sida ma principal gi phamjadam puhan bigo haiba akhina media gi khuthangda Bishop House da appeal je akhoi tawja bani haitare si phamjariba mayam chingse District Magistrate Kaksing na thokpa order amana Kaksing District ki Kaksing Subdivision Power Satlibar National Highway da 144 dharagi athingba thamle hairi athingba si thamlingai manungda mioi manga natraga manga dagi henna punba yadaba loinana license nongmai chai sokpaya ba khulai sing amadi pokhaiba yaba potlam sing amatta puduna satpa yaroi hairi makhata ba order thoktriba phawba athingba si legani hairi Chief Minister gi Lairik Yangminasi program gi makhada tha taruk sathagadaba free remedial coaching ama kyamgai hai madrasa da hawdokre thorom aduda kairau makting gi jila parishad member Dilala Begum kyamgai hai madrasa gi headmaster Abdul Hai kyamgai Muslim Arapti Gram Panchayat ki pradhan Safauddin kairau makting gi pradhan Mukhtar Mabet ke assistant project officer MD Alam susaruk yakhi coaching asi Manipur Minorities and OBC Economic Development Society na sinbani class 11 dagi 12 6 dagi 10 phawgi section ani khaidokduna coaching center kulomdoida takpi tambigani hairi thang ta phizet laiteng haiba hiramasida thang ta loisang sana konungna sinduna numit humni gi aba seminar mangasi lamyan masanglenda hawdokre seminar hawdokpagi thorom aduda Manipur University of Culture gi VC Professor N Khagendra thang ta loisang sana konungi president thingbaijam ibohan bi maitai JNM Dance Academy ki director L Upendra Sharma amadi State Vision Document ki chairman RK Ranjan Singba mioi kaya saruk yakhi Professor N Khagendra na maitai gi mamangai gi thangta gi chana rol kaya asi ngasi mangsilakpagi mawongda lakli inat ki oiba chana kanglon kaya bukanna ba hotna bana isagi amadi maitai gi identity ngakna satpangamgani haiki Sada East Range Singmairongda mini garden na masanga kre thoromaduda range officer Elangbam Home amadi atai officer singchu saruk yakhi Home na range asida lairiba staff singna sel amadi araiba pangal puthoktuna mafam asi semgatpani lamdam asida ising amadi haimai gi bottle sing turel lambi amadi drain da hundoktuna mangaliba sina mahausa gi khalda kaibe piriba asida gi khara makai hanta na ba pandamda bottle sizin naraga laikola si semgatpani haiki Ziribam district ki manung chana lairiba Uchal Thol lambi haukiba English singani tarahumdoi degi sembiraktabagi matangda miyam gi oiba mifam pangthoktuna athuba matamda sembinaba taksinkhre Uchal Thol da laiba Uchal Thol Pioneer Club da pangthokiba pangmising ka unabada club ki maru oiba mioi singkaya saruk yakhi
ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯗ 2012 दा Kasimpur Usathol Laisabithol amadi Yarol Pokpi Khun Mari Punsinduna Road Development Committee kauba committee ama semduna lambi asi thingduna khongjang changsin khiba laikre dubunga si phawada lambi asi sembidana lakle tongan ba companies sing amadi project kaya gi achaw ba gari sing da polam kaya pusilakpadagi lambi asi asuki matik soksilakpani lambi asi phatabana maram oraga hospital da analayang amadi angang unabaga mari lenana layang balak pamioi sing da chawna akaiba pire mafam asi imthangnaba state Assam ga su border ama oiribani maramasina athuba matamda lambi asi semjin bidrabadi makhal makha kaya gi khongjang changsilagani phongdoknaki oi layang balak nari hariba layang balak ba sida lambi asina khudong cha da mayong na ba habdi lambi da akhoi delivery na chingba purakba matamda hariba lambi asida akhoi yamna khudong cha da ba akhoi adugumba mayong na bagi akhoi hujik yamna adugumba khudong cha da ba kya mayong na re Sahi kayagi mamangdagi moreda khundari ba Tamil Singi Fireworking Festival ngasi loisinkhre tha sigi kunmathoi degi chatharaki ba Tamil Jati Singi achoba festival ama oiriba yankhai mathoi suba festival asigi ngasi loisinna nimita festival asida yauriba thogaloi singna haksangi mafam kayada tara lengba amadi yotpi lengba loinana auto singba yauna maithakta chatuna isorgi thogal tauki thoramaduda Manipuri macha amadi Myanmar macha sing saruk yakhi aduga ngarang ahingdana Tamil singna more manungda maigi chaphu konduna chatki All Manipur Handicap Persons Welfare Association na United Youth Club Thongam amasung Thongam Mayra Paibiga Kusamnaduna Disabled Oirabasingi Matik Mayai Pinabagi Matangda Awareness Program ama Thongam Community Hall Kaksingda Pangthokre Thoramaduda MLA Keranjit National Awardee Khetri Patramana Singba Mayoy Saruk Yakhi Sakhangdaba singna misam ani fazin kibigi matangda mari leinaba singda memorandum piduna nimit mangani gi manungda makhoibu phariba sing puthoknaba amadi labor ani adu kadaida leibage haiba puthoknaba nimit mangani gi matam pikhrabasu mari leinaba singna chapchaba thabak amata lokhalaktabadegi ngasi nongyaidegi pung tara nepal gi oiba total shutdown Churachandpur district ta Jilai General Headquarters Wi-Fi Students Association na kaukre ngasi Churachandpur da pangthokiba pamuising unabada Jilai General Headquarters ki Secretary Pauntin Lalna phongdorakpada Special Contractor M Damagi sakhangdaba singna phakiba labor ani adudi Lalmal Somilian chahi tara taret Lingsify Village amadi Khoklan chahi kun Tuili Leibul Village ni makhoi ani sakhangdaba khulai paiba singna Navel Kuman Village ani ki maraktagi phakibani Pung tara Nepal ki oiba total shutdown asida media water supply medical fire service electricity department amadi class 11 amasung 12 ki examination piriba mahiroi singdadi komthokani hairi Pokna Farm Publication na puthokpa Chandrakala Foundation gi khomjin bawari macha thamoi gi makhol ama ngasi North Awasida laiba Classic Hotel Phongkre Thoramaduda Writers Forum gi hanigi President Aribam Kumar Sharma Professor Jodha Chandrasana Samsu Saruk Yakhi GP Women's College gi Associate Professor K Hemchandrana Larik Asibo masak takhi Desam Kaksing District Council Reform Tokre Laisram Hemjit Metaibu President Malem Nganba Takhelambamu Secretary General Oina Khankre Haingang Kendragi term Anirak Mihut Oramba W Thoibana Lekidabada Lokjana Sakti Party Manipur State Unit na awaba phongdokre Lusingba asina lekidaba asi Manipur gi rajniti gi lamda chauna mangjabata natana mention mangamdana lehoragani Leikidrabagi imung manungna nanghoriba awabada su State Unit ki maikaidagi saruk yari haire Thobal Police Commando na gari huran ba miyoy ama Lilong Turel hanbi ubak thongdagi phare Police Department ki PRO gi serol amana phagatla miyoy asigi maming MD Aslam Khan sahi kuntaruk apokpa Rahimuddin mangondagi Honda Activa 3G grey color ama fangle Thobal Police Station na case ama lakhatuna thigatpa hokre Bamo Laikai Mange Makhongdagi Seram Pakakauba sahi humudra mangaram suraba ahal ama thasigi kunipan gi ayuk angan bada yumdagi thokibadagi hanjillaktre Mahak foot mga insi mga wangi kusu ngawi mamay koidanay masanoi mahak na thokiba matamda blue black masugi jacket amalitki amuba masugi khongraw amasetki angoba masugi khongup amatongki mahakpu kanagumba na thengnabirabadi mobile number 7628947287 natraga
manak nakpa police station da pau pibiyu haire. Hauzik sanabagi pau amuk pizari. Ngasigi sanabagi pauda Khangabo ke Basu ground da chatharaki ba 38 suba National Junior Kho-Kho Championship ke nupa macha amasung nupi macha ge winner Maharashtra na oikhre haukiba Mars 16 tagi Kho-Kho Federation of India ge minyang makhada Manipur Kho-Kho Association na sinduna tongan ba state 13 ge team humphunipal na saruk yaduna chatharaki bani ngasi sanaki ba nupa macha ge final match da Maharashtra na Kolhapur bo point Kunmari Taramapal da Maithibe Pikibani aduga nupi masagi dasu Maharashtra na Karnataka bo point Nipan Mari da Maithibe Pikibani West player da Maharashtra gi nupa masa Sanaroi Subham Utyakarna Taki loinana Abhimanyu Award khusinaki nupi masagi dasu Maharashtra gi Kongmal Darwatkar na Taki Janki Award khusinaki loisinbagi thoramda PDS Minister Karam Shyam MLA P. Brozen, Social Worker T.S. Jadumani Amadi, Kho-Kho Federation of India ki General Secretary M.S. Tyagi Namaru Oiba Mitung Lensing Oiki, Tharomduda Wangang Laduna Minister Karam Shyamna, Lol Zat Kusu Amadi Dharma Manadaba Bharata Amadi Malem Sida, Amaga Nung Sinaba Amadi Ing Tapa Santi Leba, Lamdam Amapurake Hairabadi Sports Po, Mipum Kuding Wangna Yokat Patangai Fade, Manipuri, Sanababu Pamzaba Lamdam Amani, Masibu Kangiduna Bharat Sarkar na Amat ta oina Sports University Manipur da sananaba warep libani maram asina sanaroi singna pungning hanthadana sananaba hotnabada thawai yauna hotnabinaba apil tawki hauzik makhataba sanabagi pausing boyani thaujamdagi amuk phangbigani Sarjit Moirang Temna Bidya Chandra Pomaiti Piduna Ahanba Wrestle is the 11 badminton tournament ki Sahi Tramanga Makhagi Nupamasagi singles ki title lokre Manipur Badminton Association Sinduna Dam College Complex Laiba Badminton Indoor Stadium da Thasi Kitang Kunipal ki Sathariba Ahanba Wrestle is the 11 badminton tournament ki Ngasi Sanaki pa Sahi Tramanga Makhagi Nupamasagi singles ki final da Sarjit Moirang Temna Bidya Chandra Pomaiti Piduna title lokibani Sahi Tramde Makhagi Nupamasagi singles ki riba match ki sanakibada TS Matic na Alex Ngangombo Maiti Piduna title lokre category asigi doubles ki sanakibadana KS Amarjit Amadi L Brixan gi jurana Maisnam Rabi Amadi Ronald Arki gi jura bu Maiti Piduna champion oike Sahi Tramde Makhagi Nupi Masagi singles ki riba match ki sanakibada Konsam Gujanna Sananu Maisnam bu Maiti Piduna title lokre Sahi Tramanga Makhagi Nupa Masagi doubles ki sanakiba riba match da Bida Chandra Amadi Yumnam Sudhir Kumar gi Jurana Ais Rohin Kumar Amadi KS Amarjit ki Jura bu Maiti Piduna champion oike Sahi Tramanga Makhagi Nupi Masagi singles ki roiba match ki sanakibada L Lindana Marcy Thauda bu Maiti Piduna title lokre Sahi Traten Makhagi Nupa Masagi singles ki roiba match ki sanakibadana SGOT Chandrana Telen Sana RK bu Maiti Piduna title lokhi category asigi doubles ki sanakhiba roiba match na Guru Mayum Rajesh Amadi Telen Sana gi Jurana Bidya Chandra Amadi KS Sandip ki Jura bu Maiti Pikhi Sahi Traten Makhagi Nupi Masagi singles ki roiba match ki sanakibada L Lindana M Priya bu Maiti Piduna title lokre Manipur Police Sports Club YPA Hiranmai YMDO Hairangwai Thong Amadi Bakhe Lampel Sanakaitel Sathariba Ahanba Steleven Men's Open Volleyball Tournament ki semi-final sangkre Lilong Sajing Youth Community Center kam Cultural Institute na Sinduna Thasi Kitang Kunmanga Dagi Team Taran Grubani Thong na Khaidukuna Sathariba Ahanba Steleven Open Volleyball Tournament ki ngasi sanakiba Ahanba match da YMDO Hairangwai Thong na KYLSC Kasi Khulbu set ahum kunmanga tarataruk taramapal kunmanga kuntaruk kunmari amadi kunmanga kunda Maiti Piduna semi-final sangkibani anishuba match ki sanakibada YPA Hiranmaina KYLSC Kasi Kulbu set ahum ama kunmanga tarataruk taramapal kunmanga kuntaruk kunmari amadi kunmanga kunda Maiti Piduna semi-final sangkre Sathariba tournament asigi ahanba semi-final match saying ayupung nipal tabada Manipur Police Sports Club amadi YPA Hiranmai ka sanagani anishuba semi-final match nungkilpung amatabada YMDO Hairangwai Thong Amadi Bakhe Lampel Sanakaitel ga sanagani
Marisuba Plate Cricket Tournament ki ngasi sanakiba match da Ipsa Yumnam Lekaina Oscar Pauna Bazarbu Maitiba Pikre Manipur Cricket Association Sinduna Mamang Thagitang Kulhumdui Tum Kuma Twain Gurmari Tona Kaidutuna Langthabal Public Ground Satariba Marisuba Plate Cricket Tournament ki ngasi sanakiba match da Ipsa Yumnam Lekaina Oscar Pauna Bazarbu wicket Nepal da Maitiba Pikibani match sida Oscar Pauna Bazarna tos ngamduna ahanba batting tokibada over kunma thoiga ball mangada wicket loina turaga run marpugu humdoi lokhi masigi pakhumda anisuba batting tokiba Ipsa Yumnam Lekaina over taramari ball marida wicket anikhak turaga api batarage adu yogduna match asi mai pakhibani ngasi sanakiba match asida Ipsa Yumnam Lekai sanaroi Manojna over tarukta wicket manga logduna man of the match taki Satariba tournament asigi hayeng ground asida PTCC pasway amadi WYC Wangkemga sanagani United Veteran Football Association Mapal Kangjibung na sinduna mathang thagi April tang amadagi Imphal gi Mapal Kangjibung da pangthok kadoriba ani suba sangai Veteran Football Tournament da saruk yagadoriba Tidim Road Veteran Sports Association gi official amadi sanaroi singda tuli yai madalaiba social activist Laisam Prem Sana mahaki masanupi Mira gi mingda sponsor tauba tracksuit Nauria Pakhang lakpa kendra gi hana MLA waramba RK Anand Khusin naduna yenthokpagi thorum ama social activist Prem San gi yumda pangthokre thorum asida saruk yakiba hana MLA waramba RK Anand phongtokibada kendra sigi manungda leiba club amadi organization yokhatpada bahaki maikai digi pangba yaba mating sing pangani haiki social activist Prem San phongtokibada mathangi sahidadi mahaki maikai digi leikidraba masanupi Sarita gi mingda lupa lising yang mateng pangani haiba wafam sing phongdoke District Sports Association Kakching na sinduna tha sigi tang taramatoi degi tim mapal na saruk yaduna association asigi ground satariba ahanba DSA Youth League ki ngasi sanakiba ahanba match KMSWC Kairakna Sesu Kakchingbu Gol Manga Amada Mighty PK Ani Suba match ki sanakibada YDO Sora Amadi DYA Ilang Khangkopi Gol Amamam Chanaduna draw satkre Ahum Suba match ki sanakibada KBSC Kakchingna KFC Kakchingbu Gol Ahum Amada Mighty PK Mari Suba match ki sanakibadana JA Kakching Amadi SWC Kairak Gol Ani ni Chanaduna draw satkre Thakatsari boyai makata na ngasi nongmagi oikiba ing asagi paw amuk pangbigani Environment Directorate State Climate and Weather Report ki matung ina ngasigi khwaidigi sakiba Celsius degree kontra 3.0 suino ama khwaidigi ingba Celsius degree 3.2 kunmanga Nuksite yang paising mendigisang maximum dasada mariputra humdoi dasmik maripu humdoi minimum dasada tara manga dasmik humputra mari oike ngasigi nong suki bagisang ama dasmik suino ama millimeter ni Luisilak pada maru iba paw amuk Madhapuda Manipur gi Chief Minister na ngang kibawangang masagi famta dana ba lamdam asigi puwari lana puna ba honabani haina hanagi Deputy Chief Minister gaikangam na phungdokre Numit humni chathagada ba Indo Bangla Manipuri Cultural Festival Bangladesh ta hokre Manipur da yelongmi kanna ba miyamna akan ba khongjang jangsilingai tairakta miyan chama pangi khutpu amana Imphal Mayolda dukan faktuna lupa lakh manga lut taukre amadi Kuntratare Suba National Junior Kho-Kho Championship ki winner Maharashtra na oikre. Masigi nadi ISTV na pizaba Manipuri paw matang asida loisinjari miyang tabiri pa pumna makpu amuka hana kurumjari.